Pasri. Kailangan ni mamangda ko corona na maram mo kan yaw sang si mo kan to mo mti de. Halaki yaw sang si de kan mo pa ba mamni mata si kaya. Hoi. Adum kaya ni ai nahan ga yaw ge ba. Ngasi na ha mane dum ai covid na haidi smaina chat pa hangroi dana khaluram ne ba. Ado smaina chat pa hangmo je nungai. Aduga akhoi Chief Minister Biren na thabal ji mapung phana tungman gani haibo wakam sing phangdo ki balai re. Ai bisadi akhoi gi naha moina akhoi thabal chung phang gani na khangbo sida kari kari wakam sing gi. Adum nungai na han kai chong roi haraga muka chong ni na har pa don hamuk chu chong haude dana. Ado smai har pa je dum khangde nungai. Ini mung kali ka degi. Akhoi gi mamang na pangtho ki ba akhoi gi yausang da akhoi covid na maram mo ra kan da akhoi yam chawna se thing sing pi gre. Handa ki yausang sida kari karam ba hong bo sing bo phang. Tachina ini hoi hantar je COVID se amna je jam phagre ko parabonina koi chuge shoi dana sports se dana pangthok pangam gani han khan je ko Maki kya da koi abe table chingba sing hin sing sel kai am dori ba halaman kya na di koi Manipur se sports ki power house mu oi banina sports se na mai on selaga sadaba koi gi masak nai ba koi yausang mo hena ba gi padan da yam kan hona masira kari kari mo Tachina ini hoi abe taiba koi sing haiba si je am hadi chugum madam matam han doi saruk pudi koi sport da ya ko haibadi sana khona bada solom da hana puning chingsan mane hana phai hana khan jaina haidi hainingai leite ba haidi mamang da di kem da taude ahan gaina khoi gi kai bai pa po gaina chalaga khitang lauru bane aduga handak sidi angam yam tawraga lagu bane aduna yam harawe ai khoi sago ban thingom lai kai dagi club karam club YWC Youth Welfare Club aduga mamang dari thabal chung bu su phangidre sports bu su phangidre adiki matang se di Chief Minister Biren na thabal mapung phana chung kan gani haibo wafam sing phongdo ki se lai ra bane ba hoi matang se kai kai happening as adu ide am harawe da kem leitre hainingai haidi haraw man na haidi kai ba khoina mamang ai de kai pa pa atani na adu su khuram adum nei ko haidi handaki yausang se adumai toast tora phangba aduga sports mai am yaw ba adudagi kai ba thabal chung phangba yeithora di phani kai na adu chap sani yeithore adu am harawe Sagoman ka nam le Salam Premila. Adiki akhoi yausang si mamang gi hobi ba chahi ani yausang sing duga khara dikhena ga dore man covid na akhoi yam chaw se thing am pi gram ni na adiki yausang se kari kari hom sing Akhoi ki Sagoman ka nam le Kasarot ki oina di akhoi ki club ki jingje akhoi ki angang jingsi da sport yam thawai yawe haitare ado mamang da chu mau mayam bon sanei handak su khoi mangani janba se maning lerak mamang lerak bon kaungna bagi thorom lei aduna akhoi ki club sport ta thawai yam yauri si oina haijani aduga akhoi na angang jingje club ta chmana sport ta thawai yawas maina Manipur da leriba mipung gudimang ni sa taina dana ba sports da thawai ya honjani haijani ai gi mota Ani sei guding gi khoi annual sports ni se dum pangthok tan lai ko au lakse andaki bangdoi ba khoi gi annual yausang sports ni se di kari karam ahom masing pura ga di hena masak phajaba hena chung thinan cha ba sports ni na poi ni adu akhoi gi sports event khara di sum haukali ba ko mamang da su akhoi se 15 gumba 20 gumba tawe ado handang na mo hena akhoi club ki jingjina anauba hakat kani di haijari ado hauji buki oina di ai list to yangja hokdar bagi sim di soire hena khanje ado horen akhoi gi club ki secretary laktar ga di list to mana paiben